ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯀꯞꯄ ꯅꯣꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯕ ꯀꯥꯏꯅꯕ ꯈꯨꯗꯤꯡ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯂꯦꯞꯂꯔꯦ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯏꯅꯕꯒꯤ ꯊꯣꯡꯖꯦꯜꯗ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛꯄꯨ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯔꯝꯕꯤꯗꯨ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯒ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯤꯡꯉꯥꯏꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯄꯨꯟꯁꯤꯒꯤ ꯋꯥꯔꯧꯈ꯭ꯔ ꯇꯥꯛꯂꯝꯂꯕꯒꯨꯝ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯤꯛꯂꯥꯏꯗꯨ ꯊꯃꯣꯏꯗꯃꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯦ꯫ ꯌꯦꯡꯂꯛꯏ ꯅꯣꯡꯃꯇ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤꯗ꯭ꯔꯕ ꯃꯆꯥꯗꯨ ꯈꯪꯍꯧꯗꯦ ꯃꯆꯥꯕꯨ ꯆꯦꯖꯦꯠ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯗ ꯊꯝꯈꯤꯕ꯫ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥ ꯂꯩꯃꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯚꯦꯃꯥ, ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯏꯕꯨꯡꯉꯣꯗꯣ ꯏꯃꯥꯁꯤꯅ ꯃꯈꯥꯗ ꯀꯨꯝꯃꯛꯑꯣ ꯍꯥꯏꯍꯧꯏꯅ ꯑꯝꯇ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯣꯟꯗꯨ ꯆꯥꯝꯅ ꯆꯥꯝꯅ ꯑꯍꯣꯏ ꯏꯃꯥꯁꯦ ꯂꯩꯃꯁꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯇꯟꯗꯤ ꯇꯟꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯀꯣꯟꯗꯨ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯒ ꯀꯥꯗ ꯀꯥꯔꯛꯂꯦ꯫ ꯃꯥꯔꯁꯟꯁꯨ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯉꯥꯎꯕꯣꯏ ꯇꯧꯔꯒ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯃꯈꯥꯗ ꯏꯃꯥꯁꯤꯅ ꯀꯨꯝꯃꯣꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯃꯈꯥꯗ ꯏꯃꯥꯁꯤꯅ ꯀꯨꯝꯃꯣꯅ ꯍꯥꯏꯍꯧꯕꯅꯤ ꯃꯤ꯫ ꯅꯨꯄꯥꯗꯨ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯍꯟꯗꯛꯃꯛꯁꯨ꯫ ꯃꯨꯛꯂꯤꯕꯅꯤ ꯇꯥꯅ ꯇꯥꯅ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ, ꯏꯕꯥꯅꯤꯒꯤ ꯐꯖꯗꯕ ꯃꯔꯤꯁꯦ ꯃꯤꯌꯥꯝꯗ ꯇꯥꯛꯊꯣꯛꯄ ꯄꯥꯝꯂꯒꯗꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯍꯟꯕ ꯄꯥꯝꯂꯒꯗꯤ꯫ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯔꯛ ꯊꯠꯇꯨꯅ, ꯋꯥ ꯉꯥꯡꯕꯗ ꯃꯇꯥꯡ ꯍꯥꯏꯕꯗꯨꯒ ꯃꯇꯝ ꯍꯥꯏꯕꯗꯨꯒ ꯈꯪꯕ ꯇꯝꯃꯨ, ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯒꯦ, ꯏꯃꯥꯁꯤꯅ ꯃꯈꯥꯗ ꯀꯧꯍꯧꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ ꯍꯥ? ꯅꯪꯉꯣꯟꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯗꯨ ꯀꯩ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯑꯩꯗꯤ ꯏꯃꯥꯁꯤꯅ ꯍꯥꯏꯕꯒꯤ ꯍꯥꯏꯕꯅꯤ, ꯀꯨꯝꯕ ꯀꯨꯝꯗꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯈꯪꯍꯧꯗꯦ ꯅꯨꯄꯥꯗꯣ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯁꯥꯎꯅ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯅꯣꯏꯒꯤ ꯑꯥ ꯌꯨꯝꯗꯨꯗ ꯆꯠꯅꯕ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯍꯥ? ꯅꯨꯄꯤꯗꯣ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯁꯥꯎꯕ ꯃꯤꯠ ꯌꯦꯡꯂꯤ꯫ ꯏꯃꯥꯁꯤꯅ ꯍꯥꯏꯔꯛꯄ ꯄꯥꯎꯗꯝꯕꯁꯤ ꯀꯌꯥꯝꯅ ꯀꯥꯏꯔꯒꯦ? ꯑꯩꯗꯤ ꯃꯈꯥꯗ ꯉꯥꯏꯍꯧꯔꯦ ꯍꯥꯏꯕ ꯈꯛꯅꯤ, ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯀꯥꯏꯕ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯤꯗ ꯑꯩꯒꯤ ꯌꯨꯝꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯦ ꯃꯆꯤꯟꯗꯨ ꯁꯨꯞꯅ ꯄꯥꯏꯔꯒ ꯀꯟꯅ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯪ ꯑꯗꯨ ꯎꯁꯤꯠꯇꯕ ꯑꯗꯨ ꯈꯪꯅ ꯈꯪꯅꯕ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯍꯥ? ꯅꯨꯄꯤꯗꯨ ꯈꯪꯖꯤꯜꯂꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯖꯥꯏꯊꯛꯇ ꯃꯅꯤꯡ ꯇꯝꯂꯛꯂꯦ, ꯋꯥ ꯃꯈꯥ ꯑꯃ ꯇꯥꯔꯨꯕ ꯉꯝꯗ꯫ ꯃꯥꯔꯁꯟ ꯁꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯁꯣꯐꯥꯔꯣꯝꯗ ꯂꯥꯛꯇꯅ ꯁꯣꯛꯀꯅꯤ ꯄꯥꯟꯒꯅꯤ ꯈꯪꯗ ꯏꯟꯁꯤꯜꯂꯝꯂꯒ ꯃꯈꯥ ꯇꯝꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯀꯨꯝꯈꯤ꯫ ꯂꯩꯁꯤꯁꯨ ꯃꯁꯥꯗꯨ ꯁꯣꯐꯥꯗ ꯎꯞꯁꯤꯜꯂꯤ, ꯄꯥꯝꯕꯣꯝꯗꯨꯁꯨ ꯁꯣꯐꯥꯒꯤ ꯃꯆꯤꯟꯗꯨꯗ ꯁꯨꯖꯤꯜꯂꯤ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯖ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯖ ꯃꯃꯥꯕꯨ ꯀꯧꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯌꯥꯝ ꯋꯥꯅ ꯀꯞꯂꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯩ, ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯏꯃꯥ꯫ ꯃꯈꯥꯗꯅꯤ ꯃꯆꯥ ꯀꯨꯝꯂꯛꯄꯗꯨꯗ ꯃꯄꯥꯅ ꯀꯧꯁꯤꯜꯂꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯃꯥꯔꯁꯟꯁꯨ ꯆꯪꯁꯤꯜꯂꯒ ꯊꯥꯔꯤꯕ ꯀꯣꯆ ꯑꯗꯨꯗ ꯐꯝꯊ ꯈꯨꯝꯂꯦ, ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯁꯦ ꯍꯥꯏꯕꯨ ꯕꯥꯕꯣ? ꯍꯦꯔꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯁꯅꯥꯅꯨꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤꯕꯨ ꯀꯩ ꯋꯥ ꯂꯩꯔꯤꯒꯦ? ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯉꯔꯥꯡ ꯏꯕꯦꯝ ꯑꯗꯨ ꯒꯦꯠꯇ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯃꯦꯅ ꯃꯤꯅ ꯇꯝꯃꯤ꯫ ꯃꯥꯔꯁꯟ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ, ꯉꯥꯡꯂꯤꯕꯗꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯗꯦ꯫ ꯏꯕꯨꯡꯉꯣ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯑꯅꯧꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯧꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯅ ꯐꯅ ꯀꯩꯀꯩ ꯇꯧꯔꯛꯂꯒꯁꯨ ꯅꯪ ꯊꯩꯗꯣꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡꯁꯨ ꯅꯪ ꯏꯃꯨꯕꯨ ꯊꯤꯅ ꯐꯨꯕꯤ ꯍꯥꯏ, ꯃꯗꯨ ꯏꯄꯥ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯁꯣꯝꯗꯅ ꯍꯦꯟꯗ꯭ꯔꯤꯛꯁꯀ ꯁꯤꯟꯊꯥꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯇꯧꯔꯤ꯫
Hey, kakching kokchawi manbi. Nang ngayon na thoklaw na yung dupusila di kapag chokom da hinjang sem ni hinang uja. Taning de, ibani gi marise yamong nang khalak panong bitane soidana khong lakot lama di tekhi ba soidram. Ihera, adu hekti yabu na tini. Ibaya na paktha bada sabu kudak da phakra dawni loina. Phara ni yamna soidre yam phara dawri. Adu moyeni dubu kamay dawri ke. Khangrada kaya haiduna inam sese yamna nungaite. Somda Martian so mama hoiga wari sari badu loiraga kada changlakpani. Laisi hemi sukaplu bagi wadona sophada ningai da tumduna lairim badu bada nupa do minutes kharadi munni yengduna lay. Hanna yengloi khanbani. Adubu karibu khalakpano khangde. Magi phamung adudagi phi macha ama lauraga nupido sapchinbi. Loiraduna maso magi phamungda changsilaga hipthagre. Somdana wanglembo hoido mayumda halaklaga irumai thajaba loiraga tumin ungungduna lainai. Mayam sidagi ka hena nungaitribadi wanglembani. Ikup khuding mafamda nauthi sajaduna mama baba piyu haina tattana ningai tawkhibani. Wanglemba phajinba ngamda phaurakliba ihullado mamit ani jajat oisinaduna China du khangna bahonari. Sinthaga laisi henbigaso numidang thongna ba hinchangdo kanna semli. Achikpadu thogaiduna sinthana tapna wari hauri. Inamse ai kaino mahangeni. Hango. Khayambungna ngarang nungdang phubra. Phudeda jaybudi khare jay. Inamse nang yambungna sawardi chin khumganuko madi adu yadabani. Asamna wari sana jay sing thongbudu loisinmini. Laisi henbiso Martian bu kauruba tanbagi. Chan, nang no yambungdo amta kaubiru chu ai chaksa thido amage. Ahoy. Wahaido hairamlaga sintha samabungge kada lai. Yambo, chakloi hauri, chawrasi. Martian's office ki che chang khara suramba mali. Machan gi khonjala doda ihai hainingdana khumle. Ai janing rojan, noina chawru. As, mungsi thengabani. Inam sisu chaklama mani yambo. Malamaga ai ngai drusu chawayuko. Sinthasu waga makata jadre. Ka adudagi tanduna thongdu khaje. Ngakselamlaga makada kumkre. Martian chu machindu solawi. Utukyamna manga khaigaladi haigali bana ngaktu thudik patawbani. Laisi henbidi sinthana themlaga chaktu kharadu makpijakre. Somdana liklai nasaidagi magi oiba tonganba sangsara amada laikhibagom tawre. Asam tawduna nongmadagi ninidagi homni tha amamukti haujinkre. Adubu matai manawgi fattaba maridi nongmagi helakli. Ngasidi Selinaga madamjaga sulaklaga punna wari watai tawi. Laimanasu wakaya amatambadagi khuding makhanglaba madamjagasu laisi henbigi karomda kare. Martian gi thabak chathokibagi leiramde. Laisi henbisu phi thupchulaga leirambani. Selina hoi changlakpadu baduda inamcha Selina laira chango sida phambiyo. Mandamchaga Selina ga so sofaduda phamthai. Indomcha si nangonda rubawa ama haigi haidin changaibani ne. Habiyo indomcha. Nangi khoi sanaga nungaina daba leibro. Laiteda. Aduga mana yumsida chain thinungaina chadabagi maramsi kaino. Aduga mana napuroibana chak chadringai nang hana chabro. Laisi henbido khumpham khangda mamaido ingangang sindana leiringai. Hana laisaringai ki sajato mawoira sudumak tawradi imung kaidan tokani. Ai nangonda wasuka nangangningde. Haujigadumna tawraga naibo phaba yuman mariama kamana semakadorino. Aidi haijarisini matungiyana yu thai charai heli haibagi pau hekta halaba nangya phaboira. Selina mamana hairibado sauningna. Kaino imana nangangiduba yari kumkru chalo. Mina masinu ngai rui. Aidi haijarisini chahi ama ni sigi manungda imitei su hungadawani. Adu natrabadi indom jaw phatte haiganu. Aduga mana napuroibagi yakayanga thabakto. Ai namja.
ꯑꯍꯜꯂꯅꯤ ꯁꯤꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯛ ꯈꯥ ꯅꯥꯏꯗꯕ ꯇꯧꯒꯅꯨ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯥꯎꯁꯦ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯜꯂꯛꯀꯅꯨ ꯑꯃꯨꯛ ꯇꯞꯊꯔꯛꯇꯨꯅ ꯐꯔꯦ ꯐꯔꯦ ꯅꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯀꯣ ꯑꯩ ꯈꯨꯠꯁꯨ ꯃꯈꯥꯗ ꯏꯅꯝꯃꯒ ꯋꯥꯔꯤ ꯈꯤꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯃꯃꯥ ꯀꯨꯝꯈ꯭ꯔꯕꯗ ꯁꯦꯂꯤꯅꯥꯗꯣ ꯃꯅꯝꯃꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯦ ꯏꯅꯝꯃ ꯀꯞꯀꯅꯨꯁꯦ ꯂꯩꯁꯦ ꯍꯦꯟꯕꯤ ꯉꯁꯥꯏ ꯃꯥꯔꯁꯜꯅ ꯎꯠꯂꯝꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯉꯥꯡꯂꯝꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯦꯂꯤꯅꯥꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯁꯦꯂꯤꯅꯥꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯇꯣꯛꯑꯁꯦ ꯏꯅꯝꯃ ꯀꯞꯄꯅꯨ ꯁꯦꯂꯤꯅꯥ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ ꯑꯩ ꯌꯥꯝꯕꯨꯡꯗ ꯋꯥ ꯍꯥꯏꯕꯗꯣ ꯑꯩꯁꯦꯡꯅ ꯌꯥꯝ ꯀꯤꯖꯕꯒꯤ ꯇꯧꯕꯅꯤ ꯃꯥꯗꯤ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯕꯅ ꯑꯥꯜꯂꯤ ꯅꯍꯥꯟꯁꯨ ꯑꯩ ꯀꯅꯥꯝꯇꯗ ꯇꯝꯗꯕꯅꯤ ꯌꯥꯝꯕꯨꯡꯅ ꯁꯣꯐꯥꯗ ꯏꯟꯊꯨꯕꯒꯤ ꯍꯩꯁꯤꯟꯗꯅ ꯈꯨꯠꯁꯦ ꯑꯩ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯁ꯭ꯇꯦꯌꯔꯁꯦ ꯀꯥꯟꯊꯣꯛ ꯀꯥꯟꯁꯤꯟ ꯇꯧꯕꯒꯤꯁꯨ ꯈꯣꯡꯁꯦ ꯁꯤꯟꯁꯤꯡ ꯇꯣꯏꯅ ꯑꯗꯨꯝ ꯍꯧꯏ ꯒꯨꯂꯤꯁꯨ ꯆꯥꯗꯕꯒꯤ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯃꯌꯥꯝꯁꯤꯅ ꯃꯇꯨ ꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯦꯂꯤꯅꯥ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯕ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨꯁꯦ ꯏꯅꯝꯃ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯏꯅꯝꯃꯗꯤ ꯑꯈꯪ ꯀꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯒꯗꯧꯕꯅꯤ ꯏꯅꯥꯛꯇꯨꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯛꯑꯕꯅꯤ ꯑꯁꯣꯝꯗꯅ ꯏꯔꯩꯃꯗꯣ ꯅꯤꯡꯊꯤꯗ ꯐꯣꯟ ꯇꯧꯔꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯅꯥꯎꯗꯨꯕꯨ ꯍꯤꯗꯥꯛꯁꯨ ꯆꯥꯔꯝꯃꯣꯏ ꯆꯤꯛꯄ ꯅꯥꯕꯗꯤ ꯍꯧꯔꯝꯅꯤ ꯑꯗꯨꯅ ꯃꯣꯏ ꯅꯦꯅꯦ ꯍꯣꯏꯗꯨꯗ ꯊꯝꯅ ꯑꯝꯇ ꯏꯃꯥꯗ ꯍꯥꯏꯍꯜꯂꯨ ꯑꯩ ꯂꯩꯔꯒ ꯄꯤꯔꯁꯨ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏꯅ ꯄꯤꯕꯗꯤ ꯐꯖꯔꯣꯏꯌꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯒ ꯏꯃꯥꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯨꯛ ꯊꯥꯎꯃꯩ ꯑꯝꯇ ꯀꯠꯂꯨꯈꯤꯒꯦ ꯊꯝꯅꯕ ꯇꯧꯔꯒꯦ ꯁꯣꯝꯗꯅ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯃꯈꯣꯡꯗꯨꯁꯨ ꯆꯤꯛꯄꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯍꯣꯠꯅꯩ ꯉꯁꯤꯗꯤ ꯁꯤꯟꯊꯥꯁꯨ ꯃꯅꯣꯝꯆꯥ ꯍꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯅꯦꯝ ꯃꯀꯨꯕꯨ ꯀꯧꯔꯨꯔꯦ ꯅꯤꯡꯊꯦꯝ ꯐꯝꯊꯔꯛꯄꯒ ꯁꯅꯥꯁꯨ ꯀꯧꯔꯨꯗꯅ ꯄꯨꯟꯅ ꯆꯥꯅꯕ ꯇꯧꯔꯁꯦ ꯄꯥꯕꯨꯡ ꯃꯥꯗꯤ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯃꯅꯦꯝ ꯃꯀꯨ ꯄꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯥꯗ ꯀꯥꯔꯦ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯂꯒ ꯃꯥꯔꯁꯟꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯄꯨꯡ 10 ꯇꯥꯔꯤ ꯃꯗꯨ ꯅꯪꯅ ꯄꯥꯅꯕꯩ ꯃꯊꯧ ꯇꯥꯗꯦꯅꯦ ꯏꯃꯥꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯗꯕꯒꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕ ꯉꯥꯡꯗꯕ ꯃꯣꯏꯗꯤ ꯅꯪ ꯑꯣꯏꯅ ꯍꯪꯉꯨ ꯅꯨꯄꯥꯗꯣ ꯋꯥ ꯃꯈꯥ ꯇꯥꯗ ꯂꯦꯞꯇꯣꯞꯇꯨꯗ ꯑꯣꯟꯁꯤꯟꯈꯤ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯒ ꯃꯟꯗꯣꯝꯆꯥꯒꯅ ꯉꯥꯡꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯔꯥ ꯅꯨꯄꯥꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯦ ꯑꯗꯨꯒ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯅꯪꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯄꯤꯔꯤ ꯂꯩꯅꯕ ꯀꯥ ꯄꯤꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯁꯤ ꯈꯛꯅ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄꯩꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯕꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯉꯥꯡꯅꯤꯡꯗꯦ ꯉꯁꯥꯏꯁꯨ ꯅꯝꯆꯥ ꯍꯣꯏ ꯂꯥꯛꯑꯒ ꯌꯥꯝ ꯆꯩꯔꯝꯃꯤ ꯑꯩꯅ ꯅꯣꯏꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅ ꯐꯝꯂꯣ 이반이게 퍼져도 말이세 해니 통나봐 나사나 신가라 왕강 부석보다 낭만이 암 시즌나가 제이자자게 되니 이거 그린게 어떤 더러까나 와헤이도 하이도나 누바도 랩톱도 컨질람라가 통항라가 토키게 떠위 어두부 와 아마디 하이람게 칸 마마이도 레이토락바니 어두부 누비에도나 파몽 타나바 마마이 레신키바 아도다 마진 강톡람바 ngamda thorakle aduga sauba ado chakta tainaduna chakhum tamna kumtharaklaga chaktu pulap lukha khaidoknaba chakhumgi maningda thamliba patra da haijili aduga konsengdo besinda hapchilaga tepto tharami tepto dagi taraklibi isingna kona doda baksinamba chakma yamado tamna tamna changthokpado bisum sukna yengduna lei marsando mama so macha momogi matawdo leona senari bani changsilaga tapna kaure imagi sana marsan khajekti pakhat popoi adubu hangle kasuk tawdaba saraga kaigi mase karigino nangna chak hidoidubo tinta silamena dawbani mase oh sine nakalamada thamkhraga nangi be mase kharai na tapna themaga loina biyo
ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯍꯥꯏꯌꯣ ꯏꯕꯦꯝ ꯑꯁꯤ ꯀꯣꯂꯦꯖ ꯆꯠꯍꯟꯅꯕ ꯑꯃꯨꯛꯇ ꯁꯤꯟꯁꯤ ꯃꯥꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯛꯑꯒꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯅꯦ ꯌꯥꯔꯣꯏꯗꯦ ꯃꯥꯏ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗꯒꯤ ꯃꯥ ꯃꯄꯥꯟ ꯊꯣꯛꯍꯟꯕꯩ ꯄꯥꯝꯗꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯨꯕꯨꯅꯤ ꯏꯕꯨꯡꯉꯣ ꯇꯣꯏꯅ ꯐꯨ ꯆꯩꯗꯅꯗꯤ ꯇꯧꯒꯅꯨ ꯑꯁꯨꯝꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯛꯄ ꯃꯇꯝꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯃꯛꯁꯨ ꯊꯦꯝꯗꯅ ꯅꯧꯗꯅ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯕ ꯍꯣꯠꯅꯧ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯨꯛꯅꯗꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ ꯃꯥꯅ ꯃꯉꯛ ꯍꯩꯒꯠꯂ ꯂꯩꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯖꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯁꯨꯃꯨꯛꯅ ꯂꯩꯔꯗꯤ ꯏꯃꯨꯡ ꯃꯍꯤ ꯁꯣꯏꯗꯅ ꯂꯥꯡꯉꯛꯀꯅꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯅꯪꯉꯣꯟꯗꯁꯨ ꯍꯥꯟꯅꯅ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯅꯨꯄꯤꯁꯦ ꯂꯧꯗꯕ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯪꯅ ꯃꯥꯔꯁꯟ ꯋꯥꯗꯣ ꯃꯈꯥ ꯆꯠꯊꯕ ꯇꯟꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯃꯁꯦ ꯂꯩꯁꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯆꯥꯔꯝꯈꯤꯔꯣꯏꯅꯦ ꯅꯪ ꯆꯥꯔꯒ ꯇꯞꯅ ꯆꯥꯅꯤ ꯍꯥꯏꯗꯅ ꯃꯊꯛꯇ ꯀꯥꯈꯤꯕꯅꯤ ꯅꯪꯅ ꯀꯧꯊꯔꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯒ ꯆꯥꯃꯤꯟꯅꯧ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅꯅꯦ ꯅꯪ ꯁꯅꯥꯅꯨꯕꯨ ꯅꯛꯁꯤꯟꯗꯨꯅ ꯈꯛꯂꯣꯏꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯗꯨꯅ ꯏꯃꯨꯡ ꯀꯥꯏꯅꯕꯒꯤ ꯑꯆꯧꯕ ꯃꯔꯨꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯣꯏ ꯃꯁꯦ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯗꯨ ꯈꯛ ꯄꯤꯔꯝꯂꯒ ꯀꯥꯗꯨꯗꯃꯛ ꯀꯥꯔꯛꯂꯦ ꯂꯩꯁꯤꯍꯦꯟꯕꯤꯅ ꯐꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯑꯣꯏꯔ ꯐꯝꯊꯔꯛꯇꯨꯅ ꯃꯈꯣꯡꯗꯨ ꯄꯥꯏꯕꯤꯔꯒ ꯀꯩꯗꯧꯔꯒ ꯂꯩꯁꯦ ꯈꯣꯡꯁꯦ ꯀꯗꯥꯏꯗ ꯌꯩꯈ꯭ꯔꯒꯦ ꯌꯥꯝ ꯌꯦꯡꯒꯦꯁꯦ ꯑꯍꯥꯟꯕꯅꯤ ꯏꯪꯅ ꯇꯞꯅ ꯄꯥꯈꯠꯄ ꯃꯇꯧ ꯎꯠꯇꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯅꯨꯄꯤꯗꯨꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯔꯁꯟꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯆꯩꯅꯥꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯩ ꯁꯦ ꯌꯥꯝ ꯗꯣꯛꯇꯔ ꯀꯧꯋꯦ ꯅꯪ ꯀꯩꯝꯇ ꯇꯧꯔꯦ ꯀꯞꯀꯅꯨꯁꯦ ꯃꯥꯔꯁꯟ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯄꯝꯈꯠꯂꯒ ꯐꯃꯨꯡꯗꯨꯗ ꯊꯝꯕꯤꯔꯛꯏ ꯃꯀꯣꯛꯇꯁꯨ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ ꯃꯥꯔꯁꯟꯅ ꯈꯟꯕꯅ ꯃꯥꯒꯤꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯅꯨꯄꯤꯁꯤꯁꯨ ꯃꯔꯤꯟ ꯈꯥꯕꯒꯤ ꯍꯧꯅꯕꯤ ꯍꯤꯗꯥꯛ ꯆꯥꯒꯦꯗꯣ ꯍꯥꯏꯗꯅ ꯆꯩꯅꯥꯗꯨꯗꯃꯛ ꯈꯥꯡꯕꯅꯤ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝ ꯅꯥꯟꯕꯣꯏ ꯁꯨꯝꯕꯣꯏ ꯇꯧꯕꯗꯨꯗ ꯆꯩꯅꯥꯗꯨ ꯈꯖꯤꯛ ꯐꯔꯛꯂꯕꯒꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯁꯨ ꯅꯤꯡꯉꯥꯏꯗ ꯃꯥꯔꯁꯟꯁꯨ ꯅꯣꯡꯃꯗ ꯅꯤꯡꯊꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯦ ꯂꯩꯁꯤꯍꯦꯟꯕꯤꯁꯤ ꯀꯨꯆꯨ ꯀꯥ ꯍꯦꯟꯅ ꯄꯥꯟꯕ ꯑꯣꯏꯗꯦ ꯀꯥ ꯍꯦꯟꯅ ꯃꯨꯕꯁꯨ ꯅꯠꯇꯦ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯄꯤꯛꯇꯛ ꯆꯦꯟꯇꯛ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯃꯥꯔꯁꯟꯁꯨ ꯊꯃꯣꯏꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯀꯧꯕ ꯏꯍꯨꯜꯗꯨꯃꯗꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯅꯨꯄꯤꯗꯨꯒꯤ ꯁꯪꯁꯥꯔꯗ ꯇꯤꯜꯂꯤꯉꯩ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨꯅ ꯀꯥꯏꯍꯜꯂꯛꯄ ꯑꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁꯅꯥꯅꯨꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯀꯨꯏꯅ ꯂꯦꯞꯄꯝꯃꯤ ꯍꯥꯏꯅꯦ ꯋꯥꯍꯩꯗꯣ ꯍꯧꯖꯤꯛꯇꯗ ꯇꯤꯡ ꯁꯣꯛꯂꯛꯄꯒꯨꯝ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯈꯖꯤꯛ ꯈꯜꯂꯛꯄꯒꯨꯝ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯒꯤ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯕ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯂꯝꯕꯤꯗ ꯆꯨꯛꯇꯕ ꯅꯪꯗꯤ ꯂꯝꯕꯤꯗ ꯄꯥꯝꯕ ꯀꯅꯥ ꯑꯃꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯋꯥꯔꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯏ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯔꯣꯏꯒꯦ ꯏꯕꯥꯅꯤꯒꯤ ꯆꯦꯟ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯦꯡꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯑꯗꯨꯒ ꯑꯃꯅ ꯅꯪꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯩꯔꯒꯗꯤ ꯃꯥꯅꯁꯨ ꯂꯥꯟꯂꯣꯛꯄ ꯌꯥꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯈꯨꯔꯧ ꯊꯥꯡꯉꯛꯀꯅꯨ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯑꯣꯐ ꯇꯧꯁꯤꯜꯂꯤ ꯃꯥ ꯉꯁꯤꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗ꯭ꯔꯦ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯁꯤꯅ ꯂꯩꯁꯤꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯀꯔꯝ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯃꯣꯏꯗ ꯇꯝꯂꯛꯂꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡꯁꯤ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯃꯤ ꯉꯥꯛꯇ ꯑꯣꯏꯍꯜꯂꯁꯤꯔꯥ